Manipur Top Channel dagi video amta thagasage ngasi fongbase fongna November gi tang kungani thoida Pandam Okram Ibobi yaona miyoi taruki yum amadi quarter da CBI na race chathakhre Manipur state ki chawkhat thorangi damak thadarakhiba senfam singdagi lupa kor sahunga kunthraga nithoi rom lan sizinaki haibigi maralda hanagi chief minister oiramba Okram Ibobi Thobal makhale kaida leiba yum amasum babupurada leiba Maki quarter da ngasi Central Bureau of Investigation CBI gi team amana khanghauduna thibu humbagi thabak chathakhre Ibobi gi mathakta case ama register tawkhre loinana case asiga mari lainana fan lana sizinaki haibagi maralda Manipur gi masak naiba miyoi taruk mayum amasung quarter da red chathakhre makata na thigatnabagi dama case register tawkhre haidi amasung paw asina hai case asiga mari lainana CBI na satakhiba thibu humbagi thaba asi Manipur yauna state ani haibadi Mizoram gi Aizol amadi Haryana gi Rugram na satakhi punna CBI na tongan mafum mapal dasu red satakhi haidi ngasi ayu pung 3 makhairum taba matamdagi CBI gi team amana Babuparada leiba Okram Ibobi gi quarter da fan lana sizine haibagi maral siraduna thibu humbagi thabak sataba hokhi matam atumakta da Thobal makha lekai da leiba Okram Ibobi gi yumna su satakhi kumza Englishing aniga mapan gi June kumza Englishing aniga 13 ki July fawbagi manungda Manipur Development Society gi makha da Manipur gi sakot tharangi damak thadarakhiba lupa kor sangwa ga taraga nipan gi manungda lupa kor sahunga kunthraga nithoi mafam marang khangdana lana sizinaki haibagi maral siraduna CBI gi team asina matamdugi Manipur Development Society gi chairman su oiramba hanagi CM Okram Ibobi yauna matamdugi MDS gi makok thongba official singi yumayum singdasu CBI na ngasi resetakibani hairi Thazabiyaba mafamdagi phangba paw amana hai ngasi CBI na resataduna case register tawhraba miyoi sing adudi hana MDS ki project director oiramba Mantri Pukhidagi Lambongaida leiba Yambem Ningthem MDS ki administrative officer Ranjit hanagi chief secretary PS Lamkunga MDS ki chairman oiramba O Nabakishore retired IAS amadi MDS ki hanagi chairman DS Punyani hairi ngasi chathakiba CBI gi red asiga mari lainana miyoi sing asigi yumdagi maru oiba tongan ma che sangsing khongat khir hairi mem pa gi bra so gi yor sing akpigin thank you